Good morning, ma'am. Good evening. Good evening. Me langna da hojil asiko. Aduga recording su tawri. Ore recording su YouTube ta mo na ta hapsarake ko. Stock market ki knowledge de akhoi ayam bandi lainara mani ra. Koi stock market kari no koi na ki khangak tu se aduga stock market da koi kai do sang dino. Aduga stock market hai ba maga share market hai ba maga ani thong na leiri ko. Stock market su share market su koi punudum jengmina se. Han badai mayam da koi gi tawga course detail da. Odu su jeng hanjage. Course detail se yisi da basic to advanced hane lei. Sigi lei sigi manung sida modern 1 ne modern 2 ne modern 3 ne. Ahum sine ko handa ki base ta tawdu se. Around 12 to 15 days mu oibe class ko. Class e koi morning first morning 5:50 day YouTube live ta hana thadorakani ko masi tawga class e YouTube live ta hana morning da lakani kana gomba morning da jenga evening da just discussion na trage ni doubt clear tawgi dum join tawu sai ko adu kana gomba sum jengba sangda sing su dum kai su kai de ko evening da mukong pun namu kai na jeng na bajai ko hariba course ki khoi course fee am te logje de ko pura kano ni free ni aduga mayamna kano to birigadi nungsi birigadi haitare ko Zerodha account amam open to bio Zerodha account se aigi kano da partner gi link de changa open to bibo ko open torom da haibiram Zerodha se karino hara kanda khona trading account ni ko trading gi ma se broker ne ko sida khona modern one da nei na tu se stock market karino aduga fundamental analysis asin karino ko qualitative and quantitative analysis asin karino ko adu equity trading ko sana makhan mayam amma ko gi kanu se laigre nifty bank nifty ga ko IPO ga no ko dai de price action sida ko gi kanu si candlestick chart adu ko chart pattern demand supply zone support and resistance kana adu makha gi sina ko gi kanu ne ko gi se pivot point ga ne lai cha indicators ne mo se ko hari basi ki price action sig indicator sig ani se kari gi daka oiri no hari gadi khone si basic stock market si khangani khangaba matung da khoina market ta entry loba matam da ko karamba matam da entry logdino karamba matam da exit tawgada ge haiba haiba point ani sai di right to exit and the right to entry ko hariba point ani se khoi khangnaba hona bada sigi module 2 ga 3 ga sida ka oiba sidana khoina technical analysis based on price action da nainer ka dawini aduga topa mana modern 3 sidana ko khoi indicators haise mana means da wise koi predefined tawraba hanan already semaga thamaba indicator haina myam lai ko indicator se kaino hagidi koina khoi da indicate tawirak tine mana nangi saida nai entry tawba yare natraga sidana exit tawba yare ga haibado ko adugi entry and exit tugi ko khoi indicate tawbirak ba dum makhan gi kanoni ko indicator makhan myamam lairi makhan myam sigi marakta aina sima kaise hana select tawbani ko are didi koi class ta la siko ngasai morning gi khoi gi YouTube live ta su khoi si kano se sum punna jengmini gi ko module 1 da khoi basic stock market ko pura basic tai ne khoi start tawrei se adu stock market se karino I mayam da hana haijige ko stock market se karino kana ma se ju market amani sem khoi gi kana se ima kai then dai de khoi gi se Bisnupur market natra Moirang bazar Kaksing bazar ga ni lei se sumaine se su market amni ba hairiba akhona market da kai do chat pano akhona market da chali se posai leiba natra posai zone ba chat pani ba haide market amada lai se buyer ga seller ga khakta ni ba amana buyer amana seller ko same adain tawraga khoi stock market se sida su buyer su leigani aduga seller su leigani ko atai kanam leite ko buyer ga seller khakta ni buyer na buy tawduni seller na sell tawduni khoi normal market se ga stock market ki difference de kaino ka normal market de khoi na buy sell tawrising je posai ngari ngatai thau thum ko fee road na ta khoi service kuma buy taw ko pasing ngakta ni
ꯑꯗꯣ ꯁꯤꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗ ꯑꯩꯈꯣꯏꯅ ꯕꯥꯏ ꯇꯧꯔꯛꯀꯗꯣꯏꯁꯤꯗꯤ ꯑꯗꯨꯒ ꯁꯦꯜ ꯇꯧꯔꯛꯀꯗꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯌꯔꯁꯅꯦꯕ ꯀꯣ ꯁꯤꯌꯔꯁ ꯍꯥꯏꯅ ꯂꯩꯔꯤ ꯁꯤꯌꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯣ ꯁꯤꯌꯔꯁꯦ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯃ ꯁꯦ ꯑꯦꯛꯖꯥꯝꯄꯜ ꯍꯥꯏꯔꯀꯥꯟꯗ ꯑꯦ ꯕꯤ ꯁꯤ ꯗꯤ ꯀꯝꯄꯅꯤ ꯍꯥꯏꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯁ ꯕꯤ ꯑꯥꯏ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯔꯤꯂꯥꯌꯟꯁ ꯍꯥꯏꯔꯁꯤ ꯔꯤꯂꯥꯌꯟꯁ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯃꯥꯒꯤ ꯃꯥꯔꯀꯦꯠꯀꯤ ꯀꯦꯄꯤꯇꯦꯜ ꯍꯥꯏꯅ ꯂꯩꯌꯦꯕꯀꯣ ꯃꯥꯔꯀꯦꯠ ꯀꯦꯞ ꯍꯥꯏꯅ ꯃꯥꯔꯀꯦꯠ ꯀꯦꯞ ꯚꯦꯂꯨ ꯑꯃ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠ ꯀꯦꯞ ꯚꯦꯂꯨꯁꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯔꯤꯂꯥꯌꯟꯁꯁꯤ ꯍꯧꯖꯤꯛ ꯃꯥꯅ ꯁꯦꯜ ꯇꯧꯔꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯂꯨꯄꯥ ꯀꯌꯥꯃꯨꯛꯇ ꯁꯦꯜ ꯇꯧꯒꯗꯒꯦꯒ ꯍꯥꯏꯕꯗꯨꯃ ꯃꯥꯔꯀꯦꯠꯀꯤ ꯆꯥꯎꯔꯥꯛꯄ ꯚꯦꯂꯨ ꯑꯃ ꯂꯩꯔꯤꯕꯀꯣ ꯑꯗꯨꯒꯤ ꯃꯥꯔꯀꯦꯠꯀꯤ ꯀꯦꯞ ꯚꯦꯂꯨꯁꯦ ꯃꯥꯔꯀꯦꯠ ꯀꯦꯞꯁꯦ ꯁꯤꯁꯦ ꯗꯤꯚꯥꯏꯠ ꯇꯧꯊꯣꯛꯄ ꯌꯥꯝꯅ ꯃꯆꯦꯠ ꯊꯨꯒꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯇꯧꯕꯇꯕꯨ ꯃꯆꯦꯠ ꯊꯨꯒꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯀ꯭ꯋꯦꯜ ꯌꯨꯅꯤꯠ ꯑꯣꯏꯒꯗꯕꯅꯦꯕ ꯀꯣ ꯃꯆꯦꯠ ꯊꯨꯒꯥꯏꯔꯒ ꯁꯦꯝꯃꯛꯄ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯀꯩꯅꯣꯝꯅꯦꯕ ꯍꯥꯏꯗꯤ ꯏꯀ꯭ꯋꯦꯜ ꯌꯨꯅꯤꯠꯅꯦꯕ ꯁꯤꯌꯔ ꯑꯃ ꯍꯥꯏꯁꯦ ꯀꯣ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦ ꯕꯤ ꯁꯤ ꯗꯤ ꯍꯥꯏꯔꯁꯦꯕ ꯑꯦ ꯕꯤ ꯁꯤ ꯗꯤ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯀꯝꯄꯅꯤ ꯑꯃꯅꯦ ꯂꯧꯔꯁꯤ ꯍꯥꯏꯔꯤꯕ ꯑꯦ ꯕꯤ ꯁꯤ ꯗꯤ ꯀꯝꯄꯅꯤꯁꯤꯒꯤ ꯃꯥꯒꯤ ꯍꯧꯖꯤꯛ ꯃꯥꯔꯀꯦꯠꯀꯤ ꯀꯩꯅꯣꯁꯤ ꯀꯣ ꯀꯦꯄꯤꯇꯦꯜꯁꯦ 20 ꯂꯥꯛꯁꯃꯨꯛ ꯂꯩꯌꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦ ꯕꯤ ꯁꯤ ꯗꯤꯁꯦ ꯃꯥꯒꯤ ꯁꯤꯌꯔꯁꯦ ꯀꯣ 20,000 ꯁꯤꯌꯔꯁ ꯑꯩꯈꯣꯏꯅ ꯗꯤꯚꯥꯏꯠ ꯇꯧꯊꯣꯛꯑꯦꯕ ꯑꯗꯨꯗꯤ 20,000 ꯁꯤꯌꯔꯁꯅꯦ ꯃꯥꯒꯤ ꯂꯩꯔꯤꯕ ꯚꯦꯂꯨꯅ 20 ꯂꯥꯛꯁꯅꯦ 20ꯁꯤꯅ 20 ꯂꯥꯛꯁꯤꯗ ꯗꯤꯚꯥꯏꯠ ꯇꯧꯕ ꯃꯇꯝꯗ 100ꯃꯨꯛ ꯊꯨꯡꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯦ ꯕꯤ ꯁꯤ ꯗꯤ ꯀꯝꯄꯅꯤꯁꯦ ꯁꯤꯒꯤ ꯁꯤꯌꯔ ꯑꯃꯒꯤ ꯚꯦꯂꯨ ꯑꯣꯏꯒꯗꯧꯅꯦꯕ 100ꯁꯦ ꯀꯣ ꯑꯗꯨꯒ ꯁꯤꯌꯔ ꯑꯃꯒꯤ ꯚꯦꯂꯨꯁꯦ ꯍꯥꯏꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯦꯡꯗꯅ ꯂꯩꯔꯣꯏꯀꯣ ꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥ ꯆꯦꯟꯖ ꯇꯧꯒꯅꯤ ꯃꯊꯛ ꯃꯈꯥꯗ ꯑꯃꯨꯛ ꯀꯥꯈꯠꯀꯅꯤ ꯃꯊꯛꯇ ꯑꯃꯨꯛ ꯀꯨꯝꯒꯅꯤꯀꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯁꯤꯌꯔꯁꯦ ꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯆꯪꯉꯀꯥꯟꯗ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯇ ꯑꯦꯟꯇ꯭ꯔꯤ ꯂꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯌꯔꯁꯤꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯌꯣꯟꯕ ꯇꯧꯗꯣꯏꯁꯦ ꯀꯣ ꯅꯣꯔꯃꯦꯜ ꯃꯥꯔꯀꯦꯠꯁꯤꯒ ꯈꯤꯇꯪ ꯁ꯭ꯂꯥꯏꯠꯂꯤ ꯈꯤꯇꯪꯈꯛ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕꯅ ꯁꯤꯗ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯁꯤ ꯀꯔꯤꯅꯣ ꯁꯥꯔ ꯍꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯀ꯭ꯂꯥꯁ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯍꯧꯔꯛꯄ ꯃꯇꯝꯀꯣ ꯑꯩꯈꯣꯏꯒꯤ 2020 ꯀꯣ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯑꯗꯨꯋꯥꯏꯗ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯏ ꯁꯥꯔ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯀꯩꯅꯣꯔꯣ ꯑꯩꯁꯦ ꯃꯤ ꯀꯌꯥꯝ ꯈꯣꯝꯗꯣꯏꯅꯣꯒ ꯍꯥꯏꯕꯀꯣ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯃꯤ ꯈꯣꯝꯒꯗꯧꯕ ꯅꯠꯇꯦꯀꯣ ꯑꯗꯨ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯦ ꯀꯔꯤ ꯀꯝꯄꯅꯤꯅꯣ ꯑꯩꯈꯣꯏ ꯀꯔꯤ ꯄꯣꯠ ꯌꯣꯟꯗꯣꯏꯅꯣꯒ ꯍꯥꯏꯕ ꯁꯨꯝꯕ ꯀꯣꯏꯁꯟ ꯀꯩꯝ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯩ ꯀ꯭ꯂꯤꯌꯥꯔ ꯇꯧꯒꯦ ꯃꯌꯥꯝꯗ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦ ꯅꯦꯠꯋꯥꯔꯛ ꯃꯥꯔꯀꯦꯇꯤꯡ ꯅꯠꯇꯦꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛ ꯁꯦꯂꯤꯡꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯀꯩꯝꯇ ꯅꯠꯇꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯂꯥꯛꯑꯝꯃꯒ ꯅꯣꯡ ꯅꯤꯅꯤ ꯂꯩꯔ ꯀꯥꯏ ꯆꯠꯈꯤꯕꯗꯣ ꯀꯣ ꯍꯟꯗꯛꯁꯨ ꯀꯔꯤ ꯃꯥꯏꯅꯤꯡ ꯍꯥꯏꯕ ꯑꯃꯁꯨ ꯂꯥꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯁꯨ ꯀꯨꯏꯗꯦ ꯑꯗꯨꯝ ꯆꯠꯈꯤ ꯅꯠꯇ꯭रा ꯄꯩꯁꯥ ꯃꯌꯥꯝ ꯄꯨꯔꯒ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯁꯨ ꯅꯠꯇꯦꯀꯣ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯗꯤ ꯀꯣ ꯌꯥꯝꯅ ꯁꯦꯐꯇꯤ ꯑꯦꯟꯗ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯥꯔꯀꯦꯠꯅꯦ ꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯃꯥꯁꯦ ꯁꯦꯐꯇꯤ ꯑꯣꯏ ꯁꯤꯀ꯭ꯌꯣꯔ ꯑꯣꯏ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯅꯣ ꯍꯥꯏꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣ ꯁꯦꯕꯤ ꯍꯥꯏꯅ ꯀꯩꯅꯣꯝ ꯂꯩꯀꯣ ꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟड ꯑꯦꯛꯁꯆꯦꯟꯖ ꯕꯣꯔꯗ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯟड ꯑꯦꯛꯁꯆꯦꯟꯖ ꯕꯣꯔꯗ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯁꯦ ꯃꯌꯥꯝꯅ ꯁꯤ ꯁꯥꯏꯠ ꯚꯤꯖꯤꯠ ꯇꯧꯕꯤꯒꯦ ꯍꯥꯏꯔꯁꯨ sebi.gov.in ꯍꯥꯏꯅ ꯚꯤꯖꯤꯠ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨ ꯒꯨꯒꯜꯗ ꯑꯩꯈꯣꯏꯅ ꯁꯔꯆ ꯇꯧꯔꯒꯁꯨ ꯐꯪꯒꯅꯤ ꯁꯦꯕꯤ ꯍꯥꯏꯅ ꯁꯔꯆ ꯇꯧꯕꯗꯀꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯁꯦꯕꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯕꯣꯗꯤ ꯑꯃꯅꯤꯀꯣ ꯃꯥꯁꯦ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯕꯣꯗꯤ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯒꯤ ꯕꯣꯗꯤꯁꯦ ꯁꯤꯁꯤꯅ ꯀꯔꯤ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯅꯤ ꯀꯣ ꯃꯥꯅ ꯔꯤꯒꯨꯂꯦꯠ ꯇꯧꯔꯒ ꯊꯝꯃꯦꯕ ꯀꯣ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯅꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯅꯦꯁꯅꯦꯜ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ NSE ꯀꯣ ꯑꯗꯨꯒ ꯕꯣꯝꯕꯦ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯀꯣ ꯕꯣꯝꯕे ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ BSE ꯍꯥꯏꯔꯤꯕꯁꯤꯒꯤ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯅꯤꯁꯦ ꯁꯦꯕꯤꯁꯤꯅ ꯔꯤꯒꯨꯂꯦꯠ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯉꯥꯛꯇꯅꯦꯕ ꯍꯥꯏꯔꯤꯕꯁꯤꯒꯤ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣ ꯏꯟꯗꯤꯌꯥꯒꯤ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯌꯥꯎꯔꯤꯕ ꯀꯣ ꯌꯥꯅꯤꯀꯣ ꯊꯥꯎꯖꯟꯁ ꯀꯝꯄꯅꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯗ ꯀꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯕꯣꯝꯕे ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯁ꯭ꯇꯣꯛ ꯑꯦꯛꯁꯆꯦꯟꯖ ꯑꯅꯤꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ICICI ꯀꯣ LIC ꯅꯠꯇ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ SBI ꯀꯣ ꯑꯗꯩꯗꯤ Paytm ꯀꯥꯏꯅ ꯂꯩꯁꯤꯡꯁꯦ ꯑꯗꯩꯗꯤ ꯔꯤꯂꯥꯌꯟꯁ ꯀꯣ HDFC ꯕꯦꯡꯛ ꯇꯥꯇꯥ ꯃꯣꯇꯣꯔꯁ ꯁꯤꯒꯨꯝꯕ ꯀꯝꯄꯅꯤ
mayam ama TCS ko med Infosys kaina leidana khoi IT company da su ko Wipro kaina lei singcha hai riba company mayam se khoi stock exchange ki manung da loina register tawba company ngaktani ko ado stock exchange ki manung da register tawba company singche CC magi company sigi share se mayam da public da sell tawthoeba man public da sell tawrokpasina sell tawba jekta lambi da salaga natragana koi Delhi da Bombay da Kolkata da phamga eda market am da phamga sell tawba nate ko online da ne online gi platform da online gi adung makhan gi platform aidi is company amagi khona shares ko shares leiba or zone ba phangiba mafam do aduni ba khona stock market natragana koi share market ane lai se ko stock market or share market ani se difference lagtuni ko stock market se ga share market se ga khenar tuni share market ha ga di only share khaktani khoina phangdo ise se market sida yai ko stock market ha ga di share khatang nate khoina phangdo ise ko khoina phangdo ise kano su phangani se share su leibu jono phangani aduga khogi market atai leiribu ko derivative market ka haiba ko adai khogi se commodity ga haiba hari sing se loina sigi nangi stock market ki manung cha sida changsil kanda phangakani ko ado atai dei na trega su derivative market ko derivative market haina khangnaba market am leiri ko derivative segment futures and option ga haiba ko hari sing da khone stock market ki manung da phangani aduga atopa amna ngasai gi sida share market hari gadi share khaktani phangdi se ko company gi share se leiba jonba ko adu khoi oja khoina kai gumba sida khoina stock market na taga share market ta khoina entry log du se kari gino sida khoina changsin du se kari gino haiba question la na ta hari ba question se gi answer di khoina stock market ta na taga share market ta khoina lai se kari gino ha gi ai paisa earn to gi haiba ni ba ko aina sida paisa earn to gi haiba ni aina paisa earn to se kamaina no hari ba share se sell to ro ga na taga buy to ro ga ai paisa earn to gi haiba ni adu di sigi share se karam matam da lei dino karam matam da zone duino ko natraga ko ai karam matam da entry loba ko natraga karam matam da koi exit loba si kamaina to karam matam da oiduino haraka na sai ko gi sigi syllabus da live sigi price actions and price movement candlestick chart ko sigi modern 2 se si important ore ko dugo modern 3 sir kanam da mar thana kanam da hanga hoge oh habiro sir gi screen just share tawraga takpi ne jaga dum voice ba dum kanam na oh ai screen oh screen share tawram draba oh asai ge kanam da hayak de share tawre ne lei ni ne ai sir hai khat ben sa ai taw da voi da khat oh sorry ai screen share tawrake ko thank you sir okay labring bio sir thank you sir lakre ai ngasai de ge share tawre ne sum tak lei ni ne ko sisi ne ngasai de course detail hai se ko khogi module 1 module 2 module 3 bau ne ko aina mayam da ahan boina take ne kana taw se khanjeli se ko sida module 1 sida koi stock market ki basic se am baloin khangani ko sida khone khangdu se ai stock market te kamaina sangani kada sangani ai gi trading account kamaina open tawgani ko ai gi trading account dai paisa fund kamaina hapsin gani ko fund hapsila ko matung da ina trade kamaina tawgani ai gi stop loss kamaina thamgani ai kamaina taw buy tawgani GTT stop loss hai sene kaino GTT target hai sene karino ko adai di watch list hai sene kaino bank nifty and kaino se nifty ki khena base kari oidino IPO and dividend se karino ko sumba me amse khoi loina khangani ba si khangaba matung da ngasai gi aina ai practically ko ai market ta changaga ai ngasai gi si sell tawrage buy tawrage har ko matam da di ko ngasai khoi karamba matam da ai buy tawdino karamba matam da sell tawdino ha question se la ko matam da sigi module ani se da ka oi ko okay ado hai reverse gi lai riba khoi stock market ai ni entry log ka ha ka da hanan already khoi gi trading account pai ba sing jorom mani na tra trading account pai ba hana lai re ka su du ga pai dari ba khoi lai re ka su ko khoi Zerodha account ko Zerodha account amamo open tau se hana na Zerodha account lai gira ba mi sing di ka su kai de ko lai tari ba sing do Zerodha account amamo open tau se
Zerodha account sini ko ina sida open tawrisi si Zerodha account ne khona Zerodha account sina koi trade tawbada su khwaidagi nungai basu hele adugo hoji phawdi India gi oina top 1 da ma se leiri ko kagino ide magi khogi stability oiba daidi siznabada nungai hanba ko adugo yamna light oiba ko adugumba keno ne ko si leire adugo ngasaina sida mayamna ugi dere ko module 1 gi khoina the stock market and the share market ko ani sigi difference kitang high gare repeat long tok jerake stock market and the share market sida na khoina phangada wise share khakta ne ba aidi ma se equity market oi dini ko share khakta ne khoina sida leiba jonba phangada wise aduga stock market ta di ko derivative segment haiba ma lakadori derivative segment sida khoi futures and option lakani ko futures and option je khogi sigi syllabus sida module 4 dagi howi ko mayamna mathaki se loina complete tawraba matungda kanagumba module 4 da continue tawjage haiba singdo adu so dum takse gani ko makha tana eko similar adu ga kana BSE NSE hagi netra duga SEBI ko sagi stock market se koi kano nate private company nate NGO nate network marketing nate aduga hojikan soida laaga ngasi lamaga haying sakhiba kari mining nung mayam lakko mayam le leitra adugumba kemta nate ko stock market se kaina ga koi Indian government gi makha da leiba SEBI harise sebi.gov.in ko sebi.gov.in haiba sigi SEBI gi website ne ko Security and Exchange Board of India haibani ko sigi kano sina body mani ma se ko sigi body sina regulate tawruga thamba stock exchange ani leiba sidamani exchange haiba word am jawrai se stock exchange ani lei amane NSE ne National Stock Exchange haiba ne atopa mana BSE Bombay Stock Exchange ko haibe stock exchange ani se sigi SEBI na kano tawruga khogi regulate tawruga thamba body ngakta kanu ngakta ne ko exchange ngata ni India gi stock exchange ne stock exchange se India khatang da leibra ha ga country khuding gi loin lei ko aduga India gu makhara sauba country sing sida stock exchange se ani legal le ko China gi so ani lei USA gi so ani lei ko aduga atai sing sida ayambana amamam da lei ko adu stock exchange se gi magi mathau di kari no haidu mayam na si hana khangani se isam sam na hai kan da koi currency gi exchange hai ro kanana currency exchange tawri no ko koi hoji koi gi India gi 1 kano siga rupee ga adidi kano ga se USA gi ko dollar amaga natra 1 USD ga USD to si yenga harga di magi exchange sam di saliba bam ani asigi Indian rupees kya ga USA rupees kano ga USD amaga managi haidi hoji ki dadi 80 gi above ta sakhre ka nutra sigumba sigi exchange kanana tawre ino heba ko 81 rupees ka managare hoji ko hoji 81 rupees ka manari simba exchange ko gi si national stock exchange lai stock exchange sing si dai lakune ko ado sigi exchange ani se stock exchange ani se si sida India ki company myam ne register ta tawroga yauri ba sigi manung sidam ko register tawroga yauri ado register tawriba company sing se just example ne nang sida thining ga ai sida ICICI hage ba ko sida is has tawda phangani ba ko kai gino hare gadi sigi ICICI se sigi NSE gi manung de register tawriba ko NSE da natraga BSE da already register tawraba khoi company sing se ko company sing se magi company sing se gi share da ko share se khoi gi stock market hadi market amada koine leiba natraga zone se phangi bu ko aduguma makhan gi market se kari ko ge kan da stock market natraga share market ya ko adudi asagi stock market natraga share market sida koi buyer natraga seller oine entry lawraba matungda ko buyer natraga seller oine entry lawraga akoina ko ai profit earn to bajai natraga loss phangba su yai ko sai metang sidai kam da pal hoge stock market si hoina changsil lakpa matam da hojikan di parents sing yam sawe
कहीं है ऑलरेडी मनपुर मैम को स्टॉक मार्केट की मिंग से पूरा खराब तौग्रे को ममिंग से थीहनग्रे अखोइसे ममिंग पलमगे अखोइगी बोयोगुम्ब को अदैदि GMT गाइने लेगिबा नत्रा अदैदि इरा फाइनेंस गाइने मखन मखन के मैम को अखोइगी कक्सिंग लोमदा करी PG दे गाइबा सुम मखन मैम थोरागा स्टॉक मार्केट से पूरा खराब तौग्रबनिबा अदु कमाइनो गइनो कंद स्टॉक मार्केट सोमना पैसा से मिनिट अमदा को नत्रगा सेकेंड अमदा लाख 10 कुंट्रा करोड़ में तानबसु ngame को अदु तानब ngame हायरगा हराउदुबु नते सेकेंड अमदा नंगना करोड़ में तानब ngame मफमदो अदु सेकेंड अमदा नंग करोड़ में सु मांगी बसु याय करोड़ 10 मांगी बसु याय यायको अदु यामना साथीबा मफमने अखोइना संगसिन दिबो स्टॉक मार्केट से सम सम हाय कांदा खोगी कनोमा हायरसी जंगल नम को अननोन जंगल दी मनुंग दे कई लेबो खोय केम खंगदी करम मखन की एनिमल लेबो नो खोय केम खंगदीबो सुंकंग खंगदना संगसिन लगेदा यामना खुदोंग थीबा नंगनियाय ओय नत्रा अदु हायरिबा जंगल दुदा टाइगर लई नत्रगा लायन लई हायरगदी एंगोमदा कितंग केयर लौरगा संगबा नत्रम मथौ ताइबा नत्रगा हायरिबा जंगल दुदा संगसिनबदा खोगी बियर लई हायरगदी अदुदी होरनै संगसिन मतमदा बियर दei कमाइना प्रोटेक्ट तौगनी हायबदो आई हानन ऑलरेडी अइना तम्मगा नत्रगा अइना खंगगा संगगदी आई सेफ होइनि याको अदाइन तौरगा खोनि स्टॉक मार्केट दसु खोनि एंट्री स्टॉक मार्केट अइने संगजिन दरिगै ममांगसिदा स्टॉक मार्केट से करिनो हाना खंगबसे यामना मथौ ताइको यूट्यूब ता खक्तंग जिंगगा एता संगसिनबा फरक ताइ सिगी लाइन सिदा को यूट्यूब दसु जिंगबियो ओजा मखन मखन म्याम अमा तंबियो को अफंग अफंग मफम दा सिदि सुम तमसिनबे लोइना कानै को दाइन तौर खोना स्टॉक मार्केट से आई बायर ओइन संगे सेलर ओइन संगे अदुगा इना शेयर से लेबो जोरम तौदुइनी मागे शेयर की वैल्यू से खोना मार्केट की वैल्यू हैन खंगनै हाइबा मार्केट की वैल्यू से अप एंड डाउन लाकनी को अदो खोना स्टॉक मार्केट संगगा शेयर अमा लेबा नत्रगा जोनबा तौबसे से खोना ट्रेडिंग तौबा हैन खंगनैबा ट्रेडिंग तौबा नत्रगा ट्रेड तौबा को खोना ट्रेडिंग तौबा नत्रगा ट्रेड तौबा याको अदो इना ट्रेड तौबा हाइबसिदा मुखो मुलाइसे को अइना ट्रेड तौबसिदा खोना मसागी एंट्री एंड एग्जिट हाइना अइना हे पलाइसे एंट्री एंड एग्जिट को ट्रेड तौबा मतमदा इना मार्केट ता एंट्री लौरपा हाइसे कइनो हाइगदि अइसे बायर ओइना अइना एंट्री लौरगदि शेयर से बाय तौरगे एंट्री लौरतुइनिबो सेलर ओइना एंट्री लौरगना शेयर से सेल तौरगे एंट्री लौरतुइनिबो को अइगोमदा सुंगलै लैतबा शेयर से आई हाना सेल तौरम याय अदुगो होरे एनी एग्जिट बाय तौरगा लोइसिनबा याय को अदुबो तौबददि आई मसागी अइना सेल तौगिबसे लोइसिनबदा बाय तौदुइनी अइना बाय तौरगा संगकबसे लोइसिनबदा सेल तौदुइनी अदुना बाय अमगा सेल अमगा पुल्ला कांदा खोय वन ट्रेड हारा खंगनैबा को ट्रेड हाइबसे खोयना शेयर से बाय तौबा नत्रगा शेयर से सेल तौबानी को जम समना हाय कांदा अदु वन ट्रेड से लाइसे कइनो वन ट्रेड हाइसे कइनो का ट्रेड अमा हाइसे करिनो हायगदि बाय अमा अदुगा सेल अमा हाइबि एक्शन अनि से पुला कान ट्रेड अमा ओइदुइनि को ट्रेड से बिजनेस अमनि कन बिजनेस को मनि समानि नत्रा सिसु सेलर ने संगगदि वन ट्रेड असे कइनो अहमद को सेल तौरे अदि मतुंग द बाय तौरे को सिसा माने को सुमाइने लै अदुगा खोगी टाइमिंग लै को स्टॉक मार्केट की खोगी टाइमिंग खोगी कनो से जनरल ट्रेडिंग सेशन हाइतारे न को ट्रेडिंग तौबगी टाइमिंग से 9:15 to 3:30 PM ओइगनी को मंडे टू फ्राइडे ट्रेड तौब फंगनी सैटरडे संडे ऑफ ओइगनी अदुग मंडे टू फ्राइडे हाइबसु से एक्सेप्ट हॉलिडे खोगी इंडियन गवर्नमेंट की जनरल हॉलिडे खरा लैनत्रा the Independence Day, Republic Day गाइना नत्रा सिगुम्बा कनो सिंगसे दिवाली गुम्बा हारिबा सुम्बा जेनेरल हॉलिडे मखैसे कोई स्टॉक मार्केट ट्रेड तब फंगोय सुटी होगनी को कोई सेंट्रल गवर्नमेंट जॉब को माना बने अदे टाइमिंग कोई मणिपुर की टाइमिंग दे चलोय को 9:15 हारिगदि 9:15 चप चाना हौरकनी 3:30 PM दे लोइगनी हारिगदि 3:30 PM दे चप चाना लोइगनी को अदुगा सिगे 9:15 की ममांग द मार्केट 9 AM दगी ओपन तौरकनी को 9 AM दैना 9:15 बाउसे कोइना प्री ओपनिंग हाइन खंगनै अदुगा मु
ꯑꯀꯣꯟꯕꯗꯅ ꯁꯤꯗ ꯑꯩꯈꯣꯏꯒꯤ 3:30ꯗꯒꯤꯅ 4 PM ꯐꯥꯎ ꯑꯗꯨꯁꯨ ꯃꯥꯔꯀꯦꯠ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯋꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯗ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯍꯌꯦꯡꯒꯤ ꯅꯠꯇ꯭ꯔꯒ ꯃꯊꯪꯒꯤ ꯑꯩꯈꯣꯏꯅ ꯁꯦ ꯑꯣꯔꯗꯔ ꯇꯧꯔꯒ ꯊꯅꯝꯕꯗꯤ ꯌꯥꯏꯕꯀꯣ ꯍꯥꯏꯔꯤꯕ ꯑꯣꯔꯗꯔꯁꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯀꯗꯥꯏꯗ ꯆꯠꯂꯒ ꯑꯣꯔꯗꯔ ꯇꯧꯒꯗꯕꯅꯣꯒ ꯍꯥꯏꯕꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯔꯛꯁꯤ ꯇꯝꯕꯁꯤꯗ ꯂꯣꯏ ꯌꯥꯎꯔꯛꯈꯤꯅꯤ ꯀꯣ ꯂꯤꯃꯤꯠꯇ ꯑꯣꯔꯗꯔ ꯇꯧꯕ ꯑꯐꯇꯔ ꯃꯥꯔꯀꯦꯠꯇ ꯑꯣꯔꯗꯔ ꯇꯧꯕꯒ ꯍꯥꯏꯕ ꯂꯩꯔꯤꯕ ꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯔꯛꯁꯤꯗ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯎꯀꯣ ꯑꯗꯩꯗꯤ ꯁꯤꯗ ꯑꯃ ꯌꯦꯡꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯥꯔꯀꯦꯠꯀꯤ ꯀꯦꯞꯇꯤ ꯍꯥꯏꯔꯦ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯃꯥꯔꯀꯦꯠ ꯀꯦꯞꯁꯦ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯅꯁꯨ ꯌꯦꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯌꯥꯏꯀꯣ ꯔꯤꯂꯥꯌꯟꯁꯀꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥꯔꯀꯦꯠꯀꯤ ꯀꯦꯞꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯋꯦꯕꯁꯥꯏꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩ ꯃꯅꯤ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯕ ꯑꯃ ꯆꯪꯒꯦ ꯃꯅꯤ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯋꯦꯕꯁꯥꯏꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯆꯪꯉꯀꯥꯟꯗꯅꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯂꯩꯕ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯀꯝꯄꯅꯤ ꯑꯃꯒꯤ ꯅꯪꯅ ꯌꯦꯡꯅꯤꯡꯕ ꯄꯨꯔꯥ ꯏꯟ ꯗꯤꯇꯦꯜ ꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯐꯟꯗꯥꯃꯦꯟꯇꯦꯜ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏ ꯑꯩꯈꯣꯏꯅꯀꯣ ꯀꯝꯄꯅꯤꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯁꯦ ꯂꯣꯏꯅꯃꯛ ꯅꯠꯇ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕ ꯉꯝꯃꯤ ꯀꯣ ꯃꯌꯥꯝ ꯑꯩ ꯁꯥꯎꯟꯁꯦ ꯐꯖꯅ ꯂꯥꯛꯏꯕ꯭ꯔꯣ निवेदन नेट से का तप माले हम साल लागत्रबो करी तो ग्रब ओके हेलो निवेदन ꯁꯥꯔꯒꯤ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯦ ꯁꯥꯔ हाउ ꯑꯩꯗꯤ ꯉꯁꯥꯏ ꯁꯥꯔꯅ ꯀꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯤ ꯄꯥꯃꯠꯇ꯭ꯔꯦ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ओहो ꯑꯩꯒꯤ ꯅꯦꯠꯁꯦ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯣ ꯑꯩꯒꯤ ꯃꯥꯜꯂꯨꯔꯦ ओके नेटसे नेटसे कमाई तो विचार नेट कनोदी लो आई ngasi नोमनी सिदा वाई कनोदी लौसिलने वाईफाई अदुदि खितंग दि फरने को अदुगा ngasa कोई क्लासिंग से लोइना मग रिकॉर्डिंग तरोगा थमे आई कनोदसु यूट्यूब से हाबके अदु कनागुम्बो खोगी मरक सिदा कोई कनो तौनिंगबा आइदि क्वेश्चन हंगनिंगबा यारoksu हंगबिरो रिलायंस की कोई ना मागी मार्केट कैपिटल को येंगे हारेगदी ngसागी खोई सिदा मनी कंट्रोल द चंगगा को रिलायंस तो सर्च तौबिरो अदुगा येंगबा फंगनी को आई सिदा शो तौजरके आईगी मशीन से करी करी ओपन तौनो अमता येंगे को स्ट्रीम देने फन तौ थमिबनेबा सॉफ्ट रिकॉर्डिंग Okay. Net specific Sir, question Oh, hi biro. Tabro. Oh, tai. Music am target remote. Oh, ai tari hi biro. Hello. Tabo. Oh, tai. Nibetan hi biro. Oh, sir hogi company XY have a company mu le khala jaba. Oh, hi. Ko magi share mom da kano share mom da magi price lu ba ne na harja. Ko sum tawse. Hoi. Adra akona kano akona kan trade ta bodam je share lai ba ma sung yom basne ba.
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯒꯗꯕꯁꯨ ꯁꯤꯌꯔꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯤꯠ ꯇꯥꯟꯒꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯀꯣ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯔ ꯃꯤꯅꯤꯃꯝꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯥꯔꯅꯁꯨ ꯑꯩꯈꯣꯏ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏ ꯖꯦꯔꯣꯗ ꯑꯦꯀꯥꯎꯟ ꯍꯥꯡꯕꯗꯁꯨ ꯄꯩꯁꯥꯁꯦ ꯑꯦꯅꯤ ꯄꯩꯁꯥꯗꯒꯤ ꯌꯥꯏ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯌꯥꯡꯈꯩꯗꯤ ꯇꯧꯔꯁꯨ ꯌꯥꯏ ꯆꯥꯝꯃꯗꯒꯤ ꯇꯧꯔꯁꯨ ꯌꯥꯏ ꯆꯅꯤꯗꯒꯤ ꯁꯤꯌꯔ ꯂꯩꯔꯁꯨ ꯌꯥꯏ ꯁꯥꯔꯅꯁꯨ ꯍꯥꯏꯈꯤꯗꯅ ꯍꯣꯏ ꯑꯗꯨꯗ ꯁꯥꯔꯅ ꯑꯩꯈꯣꯏ ꯄꯤꯔꯝꯃꯤꯕ ꯀꯝꯄꯅꯤꯒꯤ ꯁꯤꯌꯔꯗꯗꯤ ꯀꯩꯅꯣ ꯆꯥꯝꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯁꯤꯌꯔꯁꯦ ꯑꯦꯅꯤ ꯄꯩꯁꯥꯗꯒꯤ ꯃꯤꯅꯤꯃꯝꯗꯤ ꯍꯧ ꯌꯥꯏ ꯍꯥꯏꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕꯖꯥꯠꯅꯣ ꯑꯣ ꯁꯥꯔ ꯗꯤꯐ꯭ꯔꯦꯟ ꯀꯝꯄꯅꯤ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯁꯤꯌꯔꯁꯤꯡꯗꯣ ꯁꯤꯌꯔꯒꯤ ꯃꯃꯟꯗꯣ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯅ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯄꯤꯛꯄ ꯃꯈꯥꯏ ꯈꯛꯇꯪ ꯂꯨꯄꯥ ꯈꯛꯇꯪ ꯄꯤꯕ ꯁꯤꯌꯔꯁꯨ ꯂꯩꯕ ꯀꯣ ꯑꯗꯨꯒ ꯁꯤꯌꯔ ꯑꯃꯗ 90,000 ꯑꯦꯟ ꯑꯕꯞꯇ ꯄꯤꯕ ꯀꯝꯄꯅꯤꯁꯨ ꯂꯩꯕ ꯀꯣ ꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯔꯦꯅꯨꯀꯥ ꯁꯨꯒꯔ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ 56 ꯔꯨꯄꯤꯁ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯄꯔ ꯁꯤꯌꯔꯗ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ MRF ꯈꯪꯉꯤꯀꯣ ꯒꯥꯔꯤ ꯇꯥꯌꯔꯒꯤ ꯑꯃ ꯂꯩꯕꯗꯣ MRF ꯀꯝꯄꯅꯤꯒꯤ ꯁꯤꯌꯔꯁꯦ ꯍꯧꯖꯤꯛꯁꯦ ꯑꯦꯔꯥꯎꯟ 90,000ꯗ ꯂꯩꯔꯝꯒꯅꯤꯕ ꯄꯔ ꯁꯤꯌꯔꯗ ꯀꯣ ꯑꯗꯩꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅꯣꯏ ꯅꯍꯥꯟꯅ ꯌꯥꯝ ꯄꯥꯝꯕ ꯒꯥꯔꯤ ꯕꯥꯏꯛ ꯑꯃ ꯂꯩꯇ꯭ꯔꯣ ꯔꯣꯌꯦꯜ ꯏꯟꯐꯤꯜꯒꯤ ꯀꯣ ꯑꯗꯨ ꯔꯣꯌꯦꯜ ꯏꯟꯐꯤꯜꯁꯦ ꯃꯣꯏꯒꯤ ꯑꯁꯦꯡꯕ ꯍꯥꯏꯗꯤ ꯃꯗꯔ ꯀꯝꯄꯅꯤ ꯍꯥꯏꯗꯣꯏꯔꯥ ꯐꯥꯗꯔ ꯀꯝꯄꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯣ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦꯕ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯀꯧꯗꯦꯕ ꯀꯣ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯔꯤ ꯍꯥꯏꯕ ꯏꯆꯥꯔ ꯃꯣꯇꯣꯔ ꯀꯣ ꯑꯥꯏꯆꯥꯔ ꯃꯣꯇꯣꯔꯒꯤ ꯃꯥꯔꯀꯦꯠꯀꯤ ꯀꯩꯅꯣꯁꯨ ꯃꯥꯒꯤ ꯁꯤꯌꯔ ꯑꯃꯒꯤ ꯚꯦꯂꯨꯁꯤ ꯍꯧꯖꯤꯛ ꯑꯦꯔꯥꯎꯟ 3,600 700 ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯒꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯀꯥꯟꯗ ꯗꯤꯐ꯭ꯔꯦꯟ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯁꯦ ꯃꯥꯒꯤ ꯁꯤꯌꯔꯒꯤ ꯃꯃꯜꯁꯦ ꯇꯣꯉꯥꯟ ꯂꯩꯕ ꯑꯗꯨꯅ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯑꯩ ꯂꯨꯄꯥ 500 ꯑꯃ 700 ꯑꯃ ꯂꯨꯄꯥ 100 ꯍꯥꯞꯄꯒ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯕ ꯌꯥꯒꯅꯦꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯁꯥꯔ ꯑꯩꯈꯣꯏ ꯖꯤꯔꯣꯗꯥꯒꯤꯗꯤ ꯁꯤꯌꯔ ꯑꯃꯗ ꯀꯌꯥ ꯑꯣꯏꯖꯥꯠꯅꯣ ꯖꯦꯔꯣꯗꯥꯒꯤ ꯁꯤꯌꯔ ꯑꯃꯃꯝꯗ ꯀꯌꯥ ꯑꯣꯏꯒꯦ ꯖꯦꯔꯣꯗꯥ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣꯅꯦ ꯄ꯭ꯂꯦꯠꯐꯣꯝꯅꯦ ꯖꯦꯔꯣꯗꯥ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯕ꯭ꯔꯣꯀꯔꯅꯦ ꯇꯧꯅꯅꯕ ꯍꯥꯏꯗꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯅꯕ ꯄ꯭ꯂꯦꯠꯐꯣꯝꯅꯦꯕ ꯖꯦꯔꯣꯗꯥꯗꯤ ꯑꯗꯣ ꯖꯦꯔꯣꯗꯥꯒꯤ ꯃꯅꯨꯡꯁꯤꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯇꯣꯛ ꯃꯥꯔꯀꯦꯠꯇ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁꯦꯕꯤꯗ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯛꯏꯕ ꯏꯁꯇꯣꯛ ꯑꯦꯛꯁꯆꯦꯟꯖꯇ ꯔꯦꯖꯤꯁꯇꯥꯔ ꯇꯧꯔꯛꯏꯕ ꯀꯝꯄꯅꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯪꯒꯅꯦꯕ ꯀꯣ ꯕꯥꯏ ꯁꯦꯜ ꯇꯧꯕ ꯌꯥꯏꯀꯣ ꯄ꯭ꯂꯦꯠꯐꯣꯝꯅꯦꯕ ꯍꯥꯏꯗꯤ ꯖꯦꯔꯣꯗꯥꯁꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯈꯟꯕꯤꯌꯣꯕ ꯑꯗꯨꯝ ꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯔꯀꯦꯠꯅꯦ ꯈꯜꯂꯣꯕ ꯀꯣ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯔꯀꯦꯠꯇ ꯑꯩꯈꯣꯏ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯂꯧꯅꯤꯡꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯐꯪꯉꯤꯗꯅ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠꯇ ꯆꯠꯂꯒꯁꯨ ꯑꯩꯈꯣꯏ ꯂꯧꯅꯤꯡꯕ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯐꯪꯉꯤ ꯑꯗꯨꯗꯩ ꯏꯝꯐꯥꯜ ꯃꯥꯔꯀꯦꯠꯁꯦ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯖꯦꯔꯣꯗꯥ ꯍꯥꯏꯔꯤꯁꯤꯁꯨ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯦꯕ ꯇ꯭ꯔꯦꯗꯤꯡ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯅꯪ ꯇꯧꯐꯝ ꯊꯣꯛꯄ ꯌꯥꯏ ꯁꯤꯁꯨ ꯍꯥꯏꯔꯗꯤ ꯑꯣꯀꯦ ꯌꯥꯅꯤꯀꯣ ꯅꯤꯃꯤꯇꯟ ꯀ꯭ꯂꯤꯌꯔ ꯑꯣꯏ ꯁꯥꯔ ꯍꯣꯏ ꯑꯇꯩ ꯀꯅꯥ ꯀꯣꯏꯁꯟ ꯂꯩꯒꯦ ꯃꯥꯏꯀꯦꯜ ꯔꯕꯤ ꯑꯗꯔꯁ ꯑꯗꯨꯒ ꯁꯥꯔ ꯑꯃ ꯂꯥꯁ ꯑꯣꯏꯅ ꯍꯣꯏ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯏ ꯅꯪꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯐꯔꯦꯅꯦ ꯃꯤ ꯑꯇꯩꯗꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯣꯏꯅꯦ ꯑꯩꯈꯣꯏꯅ ꯁꯥꯔꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯣꯞ ꯂꯣꯁ ꯃꯥꯔꯀꯦꯠꯀ ꯁ꯭ꯇꯣꯞ ꯂꯣꯁ ꯂꯤꯃꯤꯠꯀꯤ ꯃꯇꯥꯡ ꯁꯥꯔꯅ ꯃꯃꯥꯡ ꯄꯟꯈꯤꯗꯅ ꯍꯣꯏ ꯑꯗꯣ ꯁꯥꯔꯅ ꯀꯩꯅꯣ ꯃꯥꯔꯀꯦꯠꯀꯤꯗ ꯂꯤꯃꯤꯠꯀꯤ ꯃꯇꯥꯡꯗꯔ ꯍꯥꯏꯗꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯃꯥꯔꯀꯦꯠꯇꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯣꯞ ꯂꯣꯁ ꯂꯤꯃꯤꯠꯀꯤ ꯃꯇꯥꯡꯗꯔ ꯁꯥꯔ ꯑꯗꯨꯗꯤ ꯀꯩꯅꯣ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯀꯥꯎꯍꯧꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯏꯟꯠꯇꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯂꯤꯃꯤꯠꯄꯨ ꯊꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯥꯟꯊꯣꯛꯈ꯭ꯔꯗꯤ ꯔꯣꯕꯣꯠ ꯑꯃ ꯂꯥꯛꯅꯤ ꯀꯩ ꯁꯥꯔꯅ ꯄꯟꯈꯤꯗꯅ ꯑꯧ ꯀꯥꯟꯊꯣꯛ ꯀꯥꯟꯁꯤꯟꯁꯨ ꯂꯩ ꯆꯣꯡꯉ ꯆꯠꯈꯤꯕ ꯖꯝ ꯇꯧꯈꯤꯕ ꯑꯗꯨꯒꯤꯗꯨꯅ ꯖꯝ ꯇꯧꯈꯤꯕ ꯑꯗꯣ ꯍꯥꯏꯁꯤꯗ ꯑꯩꯒꯤ ꯃꯣꯠ ꯑꯧ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯁꯥꯔ ꯖꯝ ꯇꯧꯔꯒꯁꯨ ꯄꯣꯏꯟꯠꯇ ꯆꯦꯟꯅꯔꯒꯁꯨꯀꯣ ꯎꯝ ꯑꯩꯈꯣꯏꯅ ꯊꯝꯅꯤꯡꯉꯦ ꯃꯥꯒꯤ ꯑꯅꯛꯄ ꯃꯣꯗꯦꯜ ꯍꯥꯏꯗꯤ 7 ꯍꯥꯏꯔꯤꯁꯦ ꯈꯨꯗꯝ ꯑꯣꯏꯅꯀꯣ 7ꯒꯤ ꯔꯦꯟꯖ ꯊꯝꯃꯦ ꯈꯜꯂꯣꯕ 7ꯗꯒꯤ 8 ꯖꯝꯞꯇ 7 ꯀꯥꯜꯂꯝꯃꯒ 8 ꯖꯝꯞ ꯇꯧꯔꯒꯁꯨ 7ꯒꯤ ꯀ꯭ꯂꯣꯁ 6 ꯑꯗꯥꯏ ꯆꯥꯡꯗꯤ ꯑꯣꯏꯈꯤꯗꯅ ꯑꯗꯨꯗ ꯌꯧꯔꯦ ꯍꯥꯏꯔꯒꯅ ꯃꯁꯥ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯃꯥꯗꯨ ꯀꯩꯅꯣ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯈꯤꯕꯗꯤ ꯃꯁꯥ ꯑꯗꯨꯝ ꯊꯝꯈꯤꯕꯗꯤ ꯌꯥꯗ ꯖꯥꯠꯂ ꯀꯥꯟꯕꯒꯤꯁꯨ ꯑꯗꯨꯝ ꯂꯩꯍꯧꯒꯗ꯭ꯔꯥ ꯃꯥꯡꯖꯕ ꯂꯩꯕ ꯑꯣ ꯁ꯭ꯇꯣꯞ ꯂꯣꯁꯇ ꯖꯝꯞ ꯇꯧꯈ꯭ꯔꯗꯤ ꯑꯗꯨ ꯑꯗꯨꯝ ꯂꯩꯍꯧꯔꯅꯤ ꯍꯥꯏꯗꯤ
ꯑꯩꯈꯣꯏꯅ ꯃꯥꯔꯀꯦꯠꯅ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯁꯄꯣꯁ ꯅꯪꯅ ꯃꯥꯔꯀꯦꯠꯇ ꯆꯠꯂꯀꯥꯟꯗ ꯉꯥ ꯂꯩꯕ ꯆꯠꯂꯦ ꯈꯜꯂꯁꯦꯕ ꯀꯣ ꯉꯥ ꯌꯣꯟꯕꯤꯁꯤꯡꯁꯤꯅ ꯉꯥꯒꯤ ꯃꯃꯜꯁꯦ ꯃꯤ ꯂꯣꯏꯅꯃꯛꯇ ꯆꯞ ꯃꯥꯟꯅꯅ ꯌꯣꯟꯗꯦꯕ ꯌꯣꯟꯗꯦꯀꯣ ꯃꯤ ꯑꯃꯗꯅ ꯑꯃ ꯍꯥꯏꯅꯤ ꯑꯃꯗꯅ ꯉꯥ ꯈꯔ ꯉꯥꯡꯅꯕ ꯍꯩꯇꯕ ꯃꯤꯗꯅ ꯈꯔ ꯇꯥꯡꯅ ꯂꯧꯍꯧꯔꯅꯤ ꯉꯥꯡꯅꯕ ꯍꯩꯕ ꯃꯤꯗꯅ ꯈꯔ ꯍꯣꯡꯅ ꯄꯤꯊꯣꯔꯛꯑꯅꯤ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯕ ꯍꯥꯏꯁꯤꯁꯨ ꯁꯦꯜ ꯇꯧꯕꯅꯦꯕ ꯀꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯣꯝ ꯅꯥꯀꯟꯗ ꯂꯨꯄꯥ 8.5ꯗ ꯁꯦꯜ ꯇꯧꯔꯒ ꯂꯩꯕ ꯀꯅꯥꯅꯣ ꯑꯃꯅ 8ꯒ ꯄꯩꯁꯥ 90ꯗ ꯁꯦꯜ ꯇꯧꯁꯤꯜꯂꯛꯑꯦꯕ ꯀꯣ ꯂꯩꯒꯦ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯑꯍꯣꯡꯕꯗꯣ ꯄꯥꯝꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯖꯝ ꯇꯧꯈꯤꯕ ꯌꯥꯎꯋꯦꯕ ꯀꯣ ꯖꯁ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯖꯝ ꯇꯧꯈꯤꯕꯁꯦ ꯑꯩ ꯂꯣꯁ ꯑꯣꯏꯕ ꯑꯣꯏꯗꯕꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯁ꯭ꯇꯣꯞ ꯂꯣꯁ ꯊꯝꯃꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯦꯜ ꯇꯧꯈ꯭ꯔꯣꯅ ꯊꯝꯃꯤꯕ ꯑꯣꯔꯗꯔꯗꯨꯗꯤ ꯍꯤꯠ ꯑꯣꯏꯔꯔꯣꯏ ꯁꯨꯝ ꯂꯩꯍꯧꯔꯅꯦꯕ ꯀꯣ ꯑꯗꯨ ꯏꯅꯧ ꯅꯧꯕ ꯑꯉꯥꯡꯁꯤꯡꯗ ꯈꯤꯇꯪ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯒꯔꯦꯀꯣ ꯁꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯣ ꯑꯩꯒꯤ ꯅꯦꯠꯁꯦ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯈꯤꯇꯪ ꯕꯦꯇꯔ ꯑꯣꯏꯅꯅꯕ ꯑꯩ ꯁꯦꯝꯃꯝꯒꯦ ꯃꯌꯥꯝ ꯀꯣ ꯅꯦꯠ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ ꯈꯤꯇꯪꯈꯛ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯕꯣ ꯃꯌꯥꯝ ꯅꯦꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯔꯗꯤ ꯌꯥꯔꯦꯕ ꯑꯣꯀꯦ ꯑꯗꯨꯒ ꯑꯩ ꯉꯁꯤꯕꯨꯗꯤ ꯀꯩꯅꯣ ꯑꯣꯏꯒ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯁꯔꯒ ꯄꯨꯂꯞ ꯇꯧꯃꯤꯟꯅꯕꯅꯦ ꯁꯔ ꯍꯣꯏ ꯑꯗꯨꯝ ꯀꯩꯅꯣꯗ ꯂꯥꯏꯚ ꯇ꯭ꯔꯦꯠ ꯀꯣ ꯃꯌꯥꯝꯗꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯥꯏꯚ ꯇ꯭ꯔꯦꯠꯁꯨ ꯑꯗꯨꯝ ꯇꯧꯋꯤ ꯀꯅꯥꯒꯨꯝꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯇꯧꯅꯤꯡꯕꯁꯤꯡ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯀꯣ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯇ꯭ꯔꯦꯠ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯖꯦꯔꯣꯗꯥ ꯑꯦꯀꯥꯎꯟꯠ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯇ꯭ꯔꯦꯗꯤꯡ ꯑꯦꯀꯥꯎꯟꯠ ꯑꯃ ꯂꯩꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯣ ꯃꯦꯟ ꯑꯣꯏꯅ ꯑꯩꯒꯤꯗꯤ ꯑꯩꯅ ꯂꯥꯏꯚ ꯇ꯭ꯔꯦꯠ ꯇꯧꯃꯤꯟꯅꯔꯤꯁꯤꯡꯁꯦ ꯖꯦꯔꯣꯗꯥ ꯑꯦꯀꯥꯎꯟꯠꯇ ꯇꯧꯃꯤꯟꯅꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯖꯦꯔꯣꯗꯥ ꯑꯦꯀꯥꯎꯟꯠ ꯑꯃꯃꯝ ꯑꯣꯄꯟ ꯇꯧꯃꯤꯟꯅꯁꯦ ꯀꯣ ꯑꯗꯨꯒ ꯇ꯭ꯔꯦꯠꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ ꯑꯗꯨ ꯃꯌꯥꯝꯒꯤ ꯍꯦꯠ ꯉꯝꯃꯤꯕ ꯃꯈꯩ ꯑꯩ ꯑꯗꯨꯝ ꯒꯥꯏꯗ ꯑꯗꯨꯝ ꯇꯧꯖꯒꯦ ꯀꯣ ꯑꯇꯩ ꯉꯁꯤ ꯇꯧꯔꯤꯁꯤ ꯖꯦꯔꯣꯗꯥ ꯉꯥꯛꯇ ꯑꯣꯏꯗ꯭ꯔꯣ ꯁꯔ ꯍꯥ ꯑꯁꯤ ꯑꯩꯅ ꯑꯣꯄꯟ ꯇꯧ ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯇ꯭ꯔꯦꯠ ꯇꯧꯔꯤꯁꯤ ꯖꯦꯔꯣꯗꯥꯗ ꯉꯥꯛꯇ ꯅꯠꯇ꯭ꯔꯕ ꯅꯠꯇꯦ ꯑꯩ ꯑꯞꯁꯇꯣꯛ ꯄꯥꯏꯔꯝꯃꯦ ꯀꯣ ꯑꯗꯩꯗꯤ 5 ꯄꯩꯁꯦ ꯄꯥꯏꯔꯝꯃꯦ ꯀꯣ ꯑꯗꯨꯒ ꯑꯦꯂꯥꯏꯁ ꯒ꯭ꯔꯨꯞ ꯄꯥꯏꯔꯝꯃꯦ ꯀꯣ ꯑꯗꯨ ꯃꯊꯪ ꯄꯥꯏꯔꯨꯔꯒ ꯖꯦꯔꯣꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯖꯦꯔꯣꯗꯥ ꯄꯥꯏꯔꯒ ꯂꯩꯕꯅꯦ ꯑꯩꯁꯦ ꯌꯥꯝꯅ ꯖꯦꯔꯣꯗꯥ ꯌꯥꯝꯅ ꯄ꯭ꯔꯃꯣꯠ ꯇꯧꯕꯒꯤ ꯋꯥꯔꯤꯁꯨ ꯅꯠꯇꯦꯀꯣ ꯖꯦꯔꯣꯗꯥꯁꯤꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯍꯦꯜꯂꯤ ꯃꯥꯒꯤ ꯀꯩꯅꯣ ꯌꯥꯝ ꯂꯩꯔꯤ ꯕꯥꯁꯀꯦꯠꯀꯤ ꯐꯦꯁꯤꯂꯤꯇꯤꯒ ꯂꯩꯔꯤꯕ ꯕꯥꯁꯀꯦꯠ ꯀꯥꯏꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏ ꯈꯪꯉꯛꯈꯤꯅꯤ ꯃꯥꯁꯦ ꯀꯌꯥꯝ ꯀꯥꯟꯅꯒꯦ ꯀꯥꯏꯁꯤꯀꯣ ꯃꯥꯁ ꯑꯣꯔꯗꯔ ꯇꯧꯔꯝꯗꯥꯏꯗ ꯕꯥꯁꯀꯦꯠꯇ ꯇꯧꯁꯤꯟꯕꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯂꯥꯛꯑꯦꯕ ꯀꯩꯅꯣ ꯑꯣꯞꯁꯟ ꯍꯦꯖꯤꯡ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯕꯥꯁꯀꯦꯠꯇ ꯑꯣꯔꯗꯔ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯥꯛꯑꯦꯕ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯠꯁꯦ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯊꯣꯛꯄ ꯌꯥꯕꯒꯤ ꯀꯩꯅꯣꯒꯥꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯕꯥꯁꯀꯦꯠꯁꯤꯗ ꯌꯥꯎꯔꯤꯕ ꯀꯣ ꯑꯦꯅꯥꯂꯥꯏꯁꯤꯁ ꯌꯥꯏꯀꯣ ꯑꯣꯀꯦ ꯑꯗꯣ ꯃꯦꯝ ꯉꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯒ ꯑꯩ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕ ꯀ꯭ꯂꯥꯁꯇꯣ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡ ꯂꯩꯌꯦ ꯔꯦꯀꯣꯔꯗꯤꯡꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯀꯅꯥꯒꯨꯝꯕ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇꯗꯅ ꯁꯦꯡꯅ ꯇꯥꯍꯧꯗꯕꯁꯤꯡꯗꯣ ꯀꯣ ꯔꯦꯀꯣꯔꯗꯤꯡꯁꯤꯗꯒꯤ ꯑꯃꯨꯛ ꯍꯜꯂꯒ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯁꯦꯝ ꯇꯥꯏꯃꯤꯡꯗ ꯄꯨꯡ 8ꯗ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯃꯤꯠꯀꯤ ꯀ꯭ꯂꯥꯁ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯣꯔꯅꯤꯡꯒꯤ 5:30ꯗ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯀꯣ ꯀꯅꯥꯒꯨꯝꯕ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯃꯣꯔꯅꯤꯡꯗ ꯐꯃꯨꯡꯗꯒꯤ ꯇꯨꯝꯅ ꯁꯨꯝ ꯌꯥꯎꯒꯦ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯃꯦꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁ꯭ꯋꯥꯏꯗꯀꯣ ꯑꯗꯨ ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯟꯁꯦ ꯍꯌꯦꯡ ꯃꯣꯔꯅꯤꯡ 5:30 ꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯔꯦꯟꯁꯤꯡꯗꯁꯨ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯀꯤ ꯐ꯭ꯔꯤ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯀ꯭ꯂꯥꯁ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯅꯀꯣ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯨꯗꯤ ꯃꯦꯝ ꯀꯣ